ꯍꯦꯛ ꯐꯪꯉꯛꯄꯒ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯉꯛꯄꯒ ꯁꯨꯔ ꯅꯣꯝꯃꯨꯕꯗꯣ ꯍꯦꯛ ꯐꯪꯉꯛꯄꯒ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯍꯩꯅꯕꯤ ꯊꯥꯗꯣꯛꯑꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯈꯥꯛꯄ ꯍꯥꯏꯕꯁꯦ ꯏꯟꯁꯥꯡ ꯈꯥꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯩꯁꯥꯗꯁꯨ ꯍꯩꯅꯕꯤ ꯊꯝꯃꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯏꯟꯁꯥꯡ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯩ ꯏꯟꯁꯥꯡꯅꯣ ꯆꯥꯡ ꯕꯥꯎ ꯊꯣꯡꯕꯅꯦ ꯕꯥꯎ ꯂꯣꯀꯦꯜꯒꯤ ꯕꯥꯎ ꯉꯥ ꯃꯀꯣꯛ ꯑꯆꯧꯕꯗꯣ ꯕꯥꯎ ꯀꯧꯏ ꯑꯩ ꯈꯪꯗꯦꯀꯣ ꯉꯥꯒꯤ ꯃꯃꯤꯡꯁꯦ ꯀꯌꯥ ꯑꯩꯅ ꯊꯣꯡꯖꯕꯅꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣꯀꯣ ꯃꯇꯨꯡꯒꯁꯦ ꯑꯃꯠꯇ ꯀꯥꯏꯗꯦ ꯃꯇꯨꯡꯒ ꯑꯃꯠꯇ ꯀꯥꯏꯗꯕꯤꯅꯤꯀꯣ ꯑꯃꯨꯛ ꯀꯥꯏꯗꯕꯅꯤ ꯁꯤꯡꯒꯜ ꯄꯤꯁꯐꯥꯎ ꯀꯥꯏꯗꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯐ꯭ꯔꯣꯖꯟ Received 6,700 rupees on Google Pay for business. ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯥꯏ ꯀꯥꯟ ꯆꯥꯗꯕ ꯑꯃꯁꯨ ꯌꯥꯎꯔꯦꯅꯦ ꯑꯗꯨꯒ ꯉꯥꯁꯤꯅ ꯂꯣꯀꯦꯜꯒꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯆꯤꯟꯖꯥꯛꯀ ꯊꯥꯗꯕꯤ ꯅꯠꯇꯕꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯥꯝꯒꯤ ꯌꯣꯛꯄ ꯅꯠꯇꯕꯤ ꯍꯥꯏꯇꯥꯔꯦ ꯐꯥꯝ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯀꯥꯕꯛ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯂꯩꯖꯕꯗꯣ ꯑꯗꯨ ꯉꯥꯛꯇꯅꯦ ꯀꯦꯖꯤ 2 ꯇꯥꯏ ꯁꯤꯁꯦ ꯑꯩ ꯇꯪꯈꯥꯏ ꯑꯃ ꯈꯥꯛꯈ꯭ꯔꯦ ꯇꯪꯈꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯅ ꯀꯩꯅꯣ ꯑꯣꯏꯅ ꯔꯧ ꯃꯆꯥ 2 ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯤ ꯉꯔꯥꯡ ꯇꯥꯎꯔ ꯆꯥꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯁꯤ ꯉꯥꯒꯤ ꯃꯐꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯅ ꯌꯥꯝ ꯎꯠꯆꯅꯤꯡꯉꯤꯁꯦ ꯀꯩꯝ ꯅꯠꯇꯦꯗ ꯉꯥ ꯊꯣꯡꯕꯗꯅꯦ ꯉꯥꯁꯦ ꯄꯨꯡꯇꯣꯏ ꯇꯣꯏꯔꯒ ꯍꯣꯏ ꯑꯇꯣꯏꯕ ꯊꯣꯡꯕꯅꯤꯕꯨꯗꯤ ꯑꯣꯏꯀꯣ ꯁꯤꯕꯨꯗꯤ ꯃꯀꯣꯛ ꯌꯥꯎꯕꯩꯅꯤ ꯁꯤꯗ ꯈꯤꯇꯪ ꯃꯁꯥ ꯃꯆꯦꯠ ꯎꯔꯤꯁꯦ ꯑꯇꯣꯏꯕ ꯊꯣꯡꯕꯅꯤꯕꯨꯗꯤ ꯍꯥꯏꯔꯁꯨ ꯉꯥꯗꯣ ꯃꯆꯦ ꯑꯃ ꯂꯧꯐꯝ ꯈꯪꯗꯒꯩ ꯍꯦꯛꯇ ꯄꯨꯊꯣꯛꯑꯒ ꯊꯣꯡꯉ ꯊꯥꯒꯠꯅꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯏꯟꯅꯁꯨ ꯌꯥꯗ꯭ꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯁꯨꯃꯥꯏꯅ ꯀꯥꯏꯗꯕꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤꯗꯅꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯗꯅ ꯎꯠꯆꯔꯛꯄꯅꯦ ꯍꯣꯏ ꯃꯤꯒꯤ ꯈꯨꯊꯣꯡꯕꯨꯗꯤ ꯈꯨꯊꯣꯡꯅꯤꯀꯣ ꯃꯣꯏ ꯄꯨꯡꯇꯣꯏ ꯇꯧꯕꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯥ ꯊꯣꯡ ꯆꯥꯔꯒ ꯑꯗꯨꯝ ꯃꯆꯦ ꯑꯃꯇꯐꯥꯎ ꯊꯤ ꯐꯪꯗꯒꯩ ꯑꯍꯟꯅꯒ ꯌꯥꯝ ꯁꯥꯎꯕꯅꯤꯀꯣ ꯉꯥꯅꯦꯅ ꯊꯣꯡꯉꯒ ꯂꯣꯏ ꯇꯣꯏꯍꯟꯈ꯭ꯔꯦ ꯃꯆꯦ ꯑꯃꯐꯥꯎ ꯊꯤ ꯐꯪꯗꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯄꯤꯁꯁꯦ ꯑꯃꯐꯥꯎ ꯇꯣꯏꯗꯕꯤꯅꯦ ꯑꯃꯐꯥꯎ ꯇꯣꯏꯗꯕꯤꯅꯦ ꯌꯥꯝ ꯍꯩꯅ ꯎꯠꯆꯩ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯡꯖꯕꯗꯣ ꯑꯗꯨꯝ ꯎꯠꯆꯅꯤꯡꯕꯒꯤ ꯎꯠꯆꯕꯅꯦ ꯍꯩ ꯍꯥꯏꯒꯦꯔꯥ ꯍꯩꯇꯦ ꯍꯥꯏꯒꯦꯔꯥ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯂꯩꯔꯦꯀꯣ ꯉꯥ ꯃꯀꯣꯛ ꯌꯥꯝ ꯆꯥꯎꯕꯗꯣ ꯃꯀꯣꯛ ꯉꯥꯛꯇꯅꯤ ꯃꯀꯣꯛꯇꯣ ꯎꯇꯨꯞ ꯆꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯍꯥꯎꯕꯗꯤ ꯉꯥꯅꯤ ꯍꯥꯏꯌꯦ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯊꯣꯡꯕꯗꯗꯤ ꯑꯩ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯗꯅꯒ ꯚꯤꯗꯤꯑꯣꯒꯁꯦ ꯐꯖꯅ ꯐꯨꯜ ꯅꯝꯖꯗ꯭ꯔꯦꯀꯣ ꯂꯣꯏꯔꯛꯄꯒꯤ ꯁꯨꯃꯥꯏꯅ ꯅꯝꯖꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯋꯥꯏ ꯊꯔꯥꯛ ꯐ꯭ꯔꯣꯖꯟꯒꯤ ꯑꯗꯨꯝ ꯈꯔ ꯍꯥꯞꯆꯔꯒ ꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯆꯔꯥ ꯋꯥꯟꯅꯕ ꯈꯥꯛꯄꯤꯔꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯌꯦꯡꯒꯤ ꯉꯥꯔꯦꯟ ꯆꯥꯅꯕ ꯍꯌꯦꯡꯒꯤ ꯂꯣꯏ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ ꯑꯍꯥꯎꯕ ꯂꯣꯏ ꯆꯠꯊꯣꯛꯑꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯎꯇꯕ ꯆꯥꯅꯤ ꯑꯗꯨꯅ ꯈꯔ ꯈꯥꯛꯆꯟꯕꯁꯦ ꯌꯥꯝ ꯃꯊꯧꯅꯤ ꯆꯞ ꯃꯥꯟꯅꯅ ꯁꯤꯒ ꯁꯦꯟ ꯊꯨꯝꯗꯁꯨ ꯈꯔ ꯂꯤꯛꯁꯜꯂꯒ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯄꯩꯁꯥ ꯍꯦꯛ ꯐꯪꯉꯛꯄꯒ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯉꯛꯄꯒ ꯁꯨꯔ ꯅꯣꯝꯃꯨꯕꯗꯣ ꯍꯦꯛ ꯐꯪꯉꯛꯄꯒ ꯂꯣꯏ ꯂꯣꯏꯁꯤꯟꯕ ꯍꯩꯅꯕꯤ ꯊꯥꯗꯣꯛꯑꯁꯦ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯈꯥꯛꯄ ꯍꯥꯏꯕꯁꯦ ꯏꯟꯁꯥꯡ ꯈꯥꯛꯄ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯩꯁꯥꯗꯁꯨ ꯍꯩꯅꯕꯤ ꯊꯝꯃꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤꯅꯦ ꯑꯩꯅ ꯈꯥꯍꯧꯕꯗꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯒꯦꯅ ꯊꯧꯔꯥꯡ ꯇꯧꯔꯤꯅꯦ